ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯗꯣꯏꯒꯤ ꯁꯒꯣꯜ ꯂꯥꯕ ꯑꯃꯈꯛ ꯂꯩ꯫ ꯁꯒꯣꯜ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯤ ꯄꯤꯁꯛ ꯄꯤꯛꯅ ꯃꯈꯣꯏꯗ ꯂꯩꯈꯤ꯫ ꯄꯤꯁꯛ ꯄꯤꯛꯅ ꯃꯍꯥꯛ ꯃꯃꯥ ꯀꯥꯏꯅꯈꯤ꯫ ꯊꯥꯗꯣꯏꯅ ꯁꯒꯣꯜ ꯀꯥꯔꯨꯕꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯍꯝ ꯍꯝ ꯂꯥꯎꯅ ꯆꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯊꯥꯗꯣꯏꯁꯨ ꯂꯩꯁꯥ ꯃꯄꯨꯡ ꯍꯥꯏꯕꯗꯨ ꯐꯥꯔꯤ꯫ ꯇꯊꯛ ꯇꯊꯛꯄ ꯃꯥꯒꯤ ꯃꯤꯁꯅꯥ ꯂꯀꯥ ꯊꯝꯕꯥꯜ ꯑꯅꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ꯫ ꯐꯤꯔꯥꯜ ꯋꯥꯒꯨꯝ ꯇꯥꯡꯖꯨꯝꯃꯤ, ꯂꯩꯄꯨꯡ ꯋꯥꯒꯨꯝ ꯇꯅꯥꯄꯤ꯫ ꯅꯤꯡꯉꯣꯜ ꯁꯥꯏꯅꯣꯟ ꯑꯗꯨꯅ ꯃꯥꯂꯪꯅ ꯏꯄꯣꯝ ꯈꯖꯤꯛ ꯐꯪꯕꯗ ꯐꯧꯅꯥꯅ ꯂꯦꯡ ꯂꯦꯡ ꯆꯠꯅ ꯖꯒꯣꯏ ꯁꯥꯕꯒꯨꯝꯅ ꯁꯥꯔꯤ꯫ ꯅꯨꯃꯤꯠꯁꯨ ꯈꯔ ꯅꯦꯝꯊꯔꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯗꯣꯏ ꯆꯤꯡꯌꯥꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯂꯤ꯫ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕ ꯆꯠꯂꯤꯕꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯃꯥꯕꯨ ꯄꯨꯊꯣꯛꯏ꯫ ꯁꯨꯝ ꯃꯩꯀꯥꯟ ꯑꯁꯤꯗ ꯑꯃꯨꯛ ꯃꯥꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯃꯥꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯃꯥꯅ ꯁꯟꯖꯥꯕꯨꯡ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯨ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯂꯩꯔꯝꯗꯔꯦ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯩꯅ ꯁꯤꯗ ꯄꯨꯜꯂꯝꯂꯒ ꯃꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯒꯣꯜ ꯀꯥꯔꯨꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯀꯣꯏꯕ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯀꯣꯏꯊꯤ ꯊꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯒꯣꯜꯗꯤ ꯂꯩꯕ ꯎꯗꯦ꯫ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯖꯩ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯟꯂꯣꯛꯁꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯋꯥꯖꯔꯕ ꯅꯤꯡꯉꯣꯜ ꯊꯃꯣꯏꯅ ꯅꯤꯡꯉꯣꯜꯒꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤꯗ ꯄꯤꯔꯥꯡ ꯂꯥꯏꯖ ꯏꯍꯧꯔꯛꯏ꯫ ꯍꯥ ꯀꯥꯔꯨꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯪ ꯎꯗꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯑꯝꯇ ꯊꯣꯛꯂꯛꯎꯕ ꯀꯥꯔꯨꯕꯤ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜꯗ ꯂꯩꯈ꯭ꯔꯤꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯅ ꯃꯈꯣꯜ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯈꯣꯡꯂꯛꯏ꯫ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯥꯗꯣꯏꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯇꯨꯅ, ꯀꯥꯔꯨꯕꯤ, ꯅꯪꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯔꯥ? ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ? ꯆꯤꯡꯅꯨꯡꯗꯨꯗ ꯂꯩꯔꯕꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯈꯔ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯃꯥꯟꯖꯅ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯃꯥꯗꯤ ꯅꯣꯛꯏ, ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯃꯥꯟꯖꯒꯤ ꯂꯦꯝꯖꯗ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯑꯉꯥꯎꯕ, ꯑꯉꯥꯎꯕ ꯃꯄꯥ ꯊꯣꯛꯂꯛꯀꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯕꯨ ꯆꯤꯡꯅꯨꯡꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ? ꯊꯥꯗꯣꯏ, ꯅꯪꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯑꯩꯅ ꯆꯤꯡꯅꯨꯡꯁꯤꯗ ꯁꯖꯤꯛ ꯄꯤꯖꯔꯝꯕꯅꯤꯗ꯫ ꯄꯤꯖꯕꯤꯌꯣ ꯍꯥꯏꯗꯤ ꯀꯩꯁꯨ? ꯑꯩꯅ ꯈꯪꯅ ꯁꯖꯤꯛ ꯌꯥꯝꯅ ꯍꯧꯕ ꯃꯐꯝꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯍꯥꯎꯕ ꯄꯤꯖꯕꯅꯤ, ꯌꯥꯗ꯭ꯔꯕ ꯀꯩꯅꯣ? ꯌꯥꯗꯦ, ꯅꯪꯉꯣꯟꯗ ꯄꯤꯖꯧ ꯍꯥꯏꯗꯤ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯍꯦꯛ ꯋꯥꯍꯜꯂꯦ꯫ ꯑꯁꯦꯡꯀꯤ ꯋꯥꯕ꯭ꯔꯅꯦ? ꯇꯥꯅꯤꯡꯗꯦ꯫ ꯀꯗꯥꯏ? ꯊꯧꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯌꯥꯗ꯭ꯔꯤ꯫ ꯃꯥꯟꯖꯥ, ꯅꯪꯅ ꯊꯧ ꯂꯩꯇꯕ ꯃꯤꯔꯥ? ꯅꯊꯧ ꯇꯧꯖꯧ, ꯁꯠ ꯄꯤꯔꯛꯑꯣ꯫ ꯃꯥꯟꯖꯥ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡ ꯋꯥꯃ ꯍꯥꯏ꯫ ꯊꯥꯗꯣꯏ, ꯑꯩ ꯋꯥꯃ ꯍꯥꯏꯒꯦꯅ? ꯍꯥꯏꯕꯤꯔꯛꯀꯅꯣ ꯑꯃꯠꯇ, ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤꯁꯤꯕꯨ ꯁꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯅꯦ ꯑꯩꯉꯣꯟꯗ? ꯁꯥꯎꯖꯗꯦ ꯀꯩꯁꯨ꯫ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯇꯥꯎ꯫ ꯁꯠ ꯍꯥꯏꯔꯣ꯫ ꯅꯪꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯑꯩ ꯅꯣꯡꯃꯇ ꯋꯥꯏꯖꯒꯦ, ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯒꯦ, ꯌꯥꯕ꯭ꯔꯥ? ꯑꯩꯒꯤ ꯁꯒꯣꯜꯅ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕ ꯀꯥꯏꯅ? ꯀꯅꯥꯗꯒꯤꯅ ꯋꯥꯏ? ꯑꯩꯒꯤꯗꯤ ꯌꯥꯗꯦ꯫ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯅ꯫ ꯐꯠꯇꯦ ꯍꯥꯏꯔꯁꯨ ꯌꯥꯔꯣꯏ, ꯑꯩꯗꯤ ꯁꯨꯛꯄꯤ ꯄꯤꯔꯣꯏ꯫ ꯀꯗꯥꯏ? ꯊꯧꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯥꯟꯖꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯃꯨꯜꯂꯤ꯫ ꯃꯥꯟꯖꯅ, ꯃꯁꯤ ꯍꯦꯛꯇ ꯂꯥꯛꯈꯤꯅꯦꯍꯦ꯫ ꯊꯥꯗꯣꯏ ꯍꯣꯏꯃꯥꯏ ꯑꯃꯠꯇ ꯈꯨꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯃꯥꯟꯖꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯧ ꯑꯃꯒꯨꯝꯅ ꯐꯠ ꯑꯃꯨꯛ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯨꯅ ꯀꯝꯗꯧꯕ? ꯊꯥꯗꯣꯏ, ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ? ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ꯫ ꯃꯥꯟꯖꯅ ꯑꯃꯨꯛꯀ, ꯀꯩꯅꯣ ꯊꯥꯗꯣꯏ, ꯀꯔꯤꯁꯨ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ? ꯌꯥꯔꯕ ꯍꯥꯏꯕ? ꯀꯣꯛ ꯈꯨꯝꯃꯨ꯫ ꯃꯥꯟꯖꯥ, ꯅꯪ ꯎꯆꯨꯛ ꯆꯥꯅꯤꯡꯕ꯭ꯔꯥ? ꯊꯣꯡꯒꯦ ꯍꯥꯏꯔꯣ ꯍꯥꯏꯁꯦ? ꯅꯪꯅꯕꯨ ꯊꯣꯡꯒꯦ ꯈꯜꯂꯗꯤ ꯌꯥꯏꯅ, ꯊꯣꯡꯖꯧ, ꯁꯦꯅꯤ ꯊꯣꯡꯃꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯁꯠ ꯆꯠꯈꯠꯇꯨꯅ ꯂꯦꯞꯄꯤ꯫ ꯁꯤ ꯊꯣꯡꯃꯣ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏꯗꯤ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯝ ꯀꯥꯔ ꯇꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯣ? ꯑꯩ ꯍꯥꯏꯒꯤꯁꯦ, ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯕ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯥꯟꯖꯒꯤ ꯃꯁꯝ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯐꯣꯏ꯫ ꯃꯥꯟꯖꯅ, ꯑꯉꯧꯕꯤ, ꯁꯝꯒ ꯍꯦꯛꯇ ꯐꯣꯏꯅꯦ꯫ ꯑꯌꯣ,
ꯅꯥꯏ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯅꯦ ꯑꯌꯥ ꯑꯁꯪ ꯐꯣꯏꯌꯦ ꯐꯣꯏ ꯇꯥꯕ ꯌꯥꯝꯅ ꯍꯥꯏꯅꯤꯡꯈꯣ ꯅꯥꯏ ꯍꯥꯏꯔꯒ ꯅꯪꯁꯤꯗꯤ ꯊꯥꯗꯣꯏ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯨꯡꯗ ꯍꯦꯛ ꯍꯥꯏꯔꯕ ꯑꯃꯨꯛꯀꯁꯨ ꯐꯣꯏꯒꯗꯕꯅꯤ ꯌꯦꯡꯉꯨ ꯑꯣ ꯑꯗꯨꯗꯤ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯅꯪ ꯎꯔꯤꯈꯩ ꯍꯥꯏꯅꯤ ꯍꯩꯒꯣꯛ ꯆꯥꯛꯄ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯃꯥꯟꯖꯅ ꯂꯦꯞꯇꯨꯅ ꯂꯥꯍꯧꯏ ꯊꯥꯗꯣꯏ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯁꯤꯅꯤ ꯌꯥꯗꯕꯁꯨ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯔꯦꯀꯣ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥ ꯂꯩꯍꯧꯏ ꯊꯥꯗꯣꯏ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯌꯨꯝꯒꯤ ꯍꯦꯛ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯁꯟꯒꯣꯜ ꯂꯩ ꯃꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯄꯨꯜꯂꯤ ꯃꯔꯣꯟꯁꯨ ꯊꯣꯛꯇꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯀꯥꯔꯨꯕꯤ ꯅꯪ ꯍꯌꯦꯡꯈꯩ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯄꯨꯔꯁꯨ ꯆꯠꯄ ꯌꯥꯗꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯁꯨꯛꯆꯠ ꯆꯠꯄ ꯌꯥꯗꯦ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯃꯇꯨꯡ ꯍꯦꯛ ꯏꯜꯂꯝꯂꯕ ꯁꯖꯤꯛ ꯑꯍꯥꯎꯕꯒ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ ꯃꯥꯅ ꯅꯪꯁꯤꯕꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯋꯥꯏꯒꯦ ꯀꯥꯏꯅ ꯑꯩꯅ ꯌꯥꯝꯅ ꯄꯤꯕꯤꯔꯅꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯖꯤꯛ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯁꯥꯕꯝ ꯑꯗꯨꯗ ꯃꯆꯤꯟꯖꯥꯛ ꯍꯥꯞꯄꯤ ꯀꯥꯔꯨꯕꯤ ꯁꯦ ꯆꯥꯔꯣ ꯑꯗꯨꯒ ꯄꯣꯊꯥꯔꯣꯀꯣ ꯑꯩꯁꯨ ꯏꯃꯨꯡ ꯆꯪꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯛꯂꯛꯀꯦ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯥꯅ ꯃꯤ ꯑꯃꯗꯧꯅ ꯂꯣꯏꯅꯩ ꯊꯥꯗꯣꯏꯅ ꯁꯟꯒꯣꯜꯗꯒꯤ ꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯃꯃꯥꯏ ꯂꯩꯁꯤꯟꯕ ꯃꯇꯝꯗ ꯃꯥꯡꯒꯣꯜꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯄꯥꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯗꯣꯏꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯃꯥꯡꯒꯣꯜꯗꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥ ꯉꯥꯡꯅꯔꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯇꯥꯗꯅ ꯌꯥꯅꯕ ꯈꯔ ꯑꯃꯨꯛ ꯇꯥꯁꯤꯟꯕꯤꯌꯨ ꯀꯥꯔꯨꯕꯤꯁꯦ ꯑꯩꯈꯣꯏ ꯂꯩꯖꯔꯒꯦ ꯇꯥꯗꯅ ꯍꯥꯏꯕ ꯁꯦꯟꯐꯝ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯇꯥꯎꯒ ꯑꯃꯠꯇ ꯍꯥꯏꯗꯅ ꯄꯤꯖꯒꯦ ꯃꯃꯜꯒ ꯍꯨꯟꯖꯔꯣꯏ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯁꯒꯣꯜ ꯑꯃ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯇꯥꯗꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯎꯔꯤ ꯃꯆꯨꯅ ꯃꯆꯨ ꯁꯦꯡꯅ ꯐꯖꯔꯤꯕ ꯃꯁꯥꯅ ꯈꯤꯡꯉꯤꯕ ꯃꯔꯨꯝꯅ ꯋꯥꯡꯉꯤꯕ ꯐꯖꯅ ꯄꯥꯝꯂꯦ ꯑꯩꯗꯤ ꯌꯥꯕꯤꯗꯕ ꯌꯥꯔꯣꯏꯀꯣ ꯇꯥꯗ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯕꯨ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯔꯦꯟ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩ ꯃꯍꯜꯁꯨ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯂꯩꯔꯤꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯂꯥꯏ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤꯕꯅꯤ ꯁꯦꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯃꯍꯥꯛ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯇꯥꯗ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ ꯇꯥꯗꯒꯤ ꯋꯥ ꯑꯃ ꯇꯥꯖꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤꯅꯤ ꯆꯥꯎꯔꯦꯟ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯇꯧꯖꯩ ꯃꯥ ꯎꯗꯕꯗ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯃꯆꯥꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯈꯨꯝꯕ ꯇꯥꯏ ꯏꯕꯨꯡꯉꯣꯅꯤ ꯂꯩꯔꯤꯕ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯏꯆꯥꯅꯨꯄꯤꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯈ꯭ꯔꯕ ꯃꯄꯥ ꯑꯩꯅ ꯌꯣꯟꯒꯦ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ ꯏꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯁꯒꯣꯜ ꯑꯁꯦ ꯑꯩ ꯌꯣꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯇꯥꯗ ꯏꯆꯥꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯉꯥꯡꯅꯒꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯥꯝꯗꯨꯅ ꯇꯧꯕꯅꯤꯅꯦ ꯁꯨꯝꯗꯧꯔꯦ ꯏꯕꯨꯡꯉꯣꯅꯤ ꯅꯈꯣꯏ ꯁꯥꯎꯔꯅꯨ ꯑꯇꯣꯞꯄ ꯁꯒꯣꯜ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯁꯒꯣꯜ ꯂꯣꯏꯕ ꯏꯃꯨꯡ ꯌꯥꯝꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯆꯠꯂꯒ ꯌꯦꯡꯂꯨꯀꯣ ꯃꯄꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯐꯅ ꯀꯟꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯩꯅꯕ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯅ ꯌꯥꯗ꯭ꯔꯕ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯂꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯇꯥꯗꯅ ꯁꯒꯣꯜꯁꯦ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯤꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯥꯎ ꯄꯤꯕꯤꯔꯛꯎꯀꯣ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯔꯒꯦ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯥꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯧꯒꯠꯂꯤ ꯆꯥꯎꯔꯦꯟꯁꯨ ꯍꯧꯒꯠꯂꯤ ꯊꯥꯗꯣꯏꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯏꯆꯤꯡ ꯆꯤꯡꯅꯅ ꯗꯥꯔꯤ ꯃꯆꯤꯜ ꯑꯗꯨꯗ ꯎꯌꯨꯡ ꯀꯨꯝꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯁꯟꯒꯣꯜ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯟꯒꯣꯜ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ ꯆꯥꯎꯔꯦꯟꯁꯨ ꯆꯪꯁꯤꯜꯂꯤ ꯊꯥꯗꯣꯏꯅ ꯈꯜꯂꯤ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯂꯥꯛꯂꯤꯁꯤꯕꯨ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ ꯁꯟꯒꯣꯜꯗ ꯆꯪꯗꯨꯅꯁꯨ ꯌꯦꯡꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯉꯥꯎꯕ ꯖꯥꯠꯂꯣ ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯆꯥꯅ ꯊꯝꯂꯒ ꯍꯦꯛ ꯌꯣꯟꯈꯤꯕꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯐꯠꯖꯔꯦ ꯑꯁꯤꯗꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯕꯒꯤ ꯃꯄꯥ ꯁꯥꯕꯨ ꯑꯣꯏꯕ ꯌꯥꯅꯤ ꯂꯝꯖꯦꯜꯁꯨ ꯐꯅ ꯌꯥꯡꯒꯗꯕ ꯃꯥꯜꯂꯤ ꯆꯥꯎꯔꯦꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯥꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯌꯣꯟꯒꯗꯕ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎꯀꯣ ꯇꯥꯗ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯁꯒꯣꯜ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕꯗ ꯆꯥꯎꯔꯦꯟꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯖꯩ ꯑꯩꯅꯕꯨꯗꯤ ꯌꯣꯟꯅꯤꯡꯂꯤꯕꯅꯤ ꯏꯈꯨꯠꯁꯤꯗ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯂꯩꯖꯔꯝꯕ ꯈꯔꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯃꯁꯤꯃ ꯌꯣꯟꯊꯣꯛꯂꯒ ꯁꯦꯜ ꯈꯔ ꯐꯪꯂꯕꯗꯤ ꯋꯥꯈꯜꯁꯦ ꯈꯔꯇꯁꯨ ꯌꯥꯡꯒꯗꯕꯅꯤ
ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ꯫ ꯊꯥꯗꯣꯏꯗꯤ ꯆꯞ ꯌꯨꯡꯅ ꯑꯗꯨꯃꯛ ꯂꯦꯞꯄꯤ꯫ ꯃꯄꯥꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯥꯏ, ꯄꯥꯕꯨꯡ, ꯍꯧꯖꯤꯛ ꯅꯨꯄꯥꯅꯤ ꯂꯥꯛꯂꯝꯂꯤꯗꯣ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯃꯣꯏꯅ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯌꯦꯡꯂꯤꯗꯣ ꯂꯩꯒꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯥ? ꯁꯨꯝ ꯂꯥꯛꯂꯝꯕꯅꯤꯗ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯁꯒꯣꯜꯁꯦ ꯐꯖꯩ ꯍꯥꯏꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯂꯤꯕ꯫ ꯈꯪꯖꯩ ꯀꯩꯁꯨ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅꯤꯗꯣ ꯅꯍꯥꯟꯃꯨꯛꯁꯨ ꯂꯥꯛꯂꯝꯃꯤꯗꯨꯕꯨ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯂꯩꯕꯒꯤ ꯋꯥꯒ ꯍꯥꯏꯕꯅꯤ꯫ ꯉꯁꯤ ꯂꯥꯛꯂꯝꯂꯤ ꯑꯁꯤꯁꯨ ꯁꯣꯏꯗꯅ ꯂꯩꯒꯦ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯄꯥꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯌꯣꯟꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯦꯛ ꯌꯣꯟꯈ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯛ ꯑꯃꯗ ꯆꯥꯔꯣꯏꯗꯕꯅꯤ꯫ ꯌꯣꯜꯂꯣꯏ ꯌꯣꯜꯂꯣꯏ꯫ ꯏꯆꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯕꯨ ꯏꯄꯥꯅ ꯀꯔꯤꯒꯤ ꯌꯣꯟꯒꯅꯤ ꯍꯥꯏꯕꯒꯦ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅꯤꯗꯣ ꯃꯇꯨꯡꯗ ꯂꯥꯛꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯌꯣꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯑꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯊꯃꯣꯏꯅ ꯋꯥꯖꯔꯝꯕ ꯑꯗꯨ ꯐꯔꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏ, ꯅꯪꯕꯨ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯅꯃꯥꯁꯤ ꯀꯨꯏꯅ ꯊꯥꯗꯣꯛꯀꯅꯨꯅꯦ꯫ ꯉꯜꯂꯤ ꯀꯩꯅꯣ ꯄꯥꯕꯨꯡ, ꯌꯥꯅꯤ, ꯏꯃꯥꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯉꯁꯤꯗꯤ ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯄꯥꯕꯨꯡ? ꯅꯃꯥꯒꯤ ꯐꯤꯕꯝꯁꯦ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯐꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯃꯤ, ꯐꯕ ꯀꯧ ꯍꯥꯏꯅ ꯌꯥꯗꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯕꯗ ꯁꯦꯜ ꯀꯌꯥ ꯑꯃ ꯇꯤꯡꯈ꯭ꯔꯦ꯫ ꯁꯦꯜꯇꯃꯛ ꯇꯤꯡꯗꯨꯅ ꯃꯇꯣꯛꯏ꯫ ꯏꯄꯥꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯁꯦꯜ ꯈꯔꯗꯨꯁꯨ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯃꯥ ꯑꯁꯤꯕꯨꯗꯤ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯄꯥꯅ ꯂꯥꯌꯦꯡꯅꯤꯡꯉꯤ꯫ ꯅꯃꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯒ ꯑꯩ ꯀꯔꯝꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯔꯨꯒꯅꯤ? ꯃꯄꯥꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ, ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯑꯗꯨꯛꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ? ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯏꯄꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯕꯅꯤ꯫ ꯏꯆꯥꯅ ꯂꯨꯅ ꯇꯧꯖꯔꯤꯕ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯤ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯊꯥꯗꯣꯏ, ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯄꯥꯕꯨꯡꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯒꯤ ꯁꯒꯣꯜ ꯌꯣꯟꯕꯗ ꯌꯥꯔꯣꯏ꯫ ꯃꯁꯤꯕꯨ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯅꯃꯥ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯆꯥꯎꯔꯦꯟꯁꯨ ꯋꯥꯐꯝꯁꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ, ꯏꯄꯥꯅ ꯑꯃꯨꯛ ꯁꯦꯜ ꯇꯥꯜꯂꯒ ꯐꯖꯕ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯥꯗꯣꯏ ꯃꯥꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯁꯒꯣꯜꯗ ꯆꯩꯅ ꯀꯟꯕ ꯌꯥꯗꯦ꯫ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯍꯥꯛ꯫ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯗ ꯃꯍꯥꯛ ꯈꯨꯝꯕꯗꯤ ꯉꯝꯗ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯈꯨꯌꯥ ꯑꯗꯨꯗ ꯁꯠꯐꯝ ꯊꯩ꯫ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡꯁꯨ ꯁꯤꯡꯊꯔꯛꯏ꯫ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯇꯞꯅ ꯍꯪꯉꯤ, ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯀꯞꯂꯤꯕ? ꯏꯃꯥ, ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥꯕꯨ ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯂꯣꯏ꯫ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯥꯕꯨꯡꯅ ꯍꯥꯏꯕ, ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯒꯤ ꯁꯦꯜꯗꯨꯅ ꯏꯃꯥ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯔꯤꯕ꯫ ꯅꯄꯥꯕꯨꯡꯅ ꯐꯥꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯏꯆꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯕꯨ ꯍꯦꯛꯇ ꯌꯣꯟꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯌꯣꯜꯂꯣꯏ꯫ ꯏꯃꯥꯅ ꯅꯄꯥꯕꯨꯡꯗ ꯌꯣꯟꯗꯅꯕ ꯍꯥꯏꯒꯦ꯫ ꯏꯃꯥ, ꯌꯣꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯌꯣꯟꯗꯅꯕ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨꯀꯣ꯫ ꯑꯩꯗꯤ ꯍꯦꯛ ꯌꯣꯜꯂꯗꯤ ꯆꯥꯛ ꯑꯃꯗ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯌꯣꯜꯂꯣꯏ꯫ ꯏꯆꯥꯒꯤ ꯁꯒꯣꯜ ꯌꯣꯜꯂꯣꯏꯀꯣ꯫ ꯐꯔꯦꯁꯦ, ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯝꯂꯅꯤ꯫ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯥꯗꯣꯏ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯅ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅꯁꯨ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯁꯟꯖꯥꯕꯨꯡ ꯑꯗꯨ ꯇꯝꯅ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯄꯨꯜꯂꯝꯃꯤ꯫ ꯉꯔꯥꯡꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕꯗꯨ ꯉꯁꯤꯁꯨ ꯐꯥꯎꯔꯤ꯫ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀꯥꯔꯨꯕꯤ, ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯅꯪ ꯑꯩ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯑꯁꯦ ꯆꯍꯤ ꯀꯌꯥ ꯌꯥꯝꯂꯦ꯫ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯀꯥꯎꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯊꯃꯣꯏ ꯋꯥꯖꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯥꯟꯖꯗꯨ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥꯗꯣꯏꯕꯨ ꯈꯪꯍꯟꯒꯦ ꯍꯥꯏꯒꯦ ꯃꯇꯥꯒꯨꯝꯅꯤ꯫ ꯃꯇꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯣꯛꯇꯨꯅ ꯌꯥ ꯍꯥꯏꯅ ꯊꯥꯗꯣꯏꯕꯨ ꯈꯪꯍꯜꯂꯤ꯫ ꯊꯥꯗꯣꯏ ꯈꯪꯗꯨꯅ ꯐꯠ ꯆꯣꯡꯈꯠꯂꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯃꯥꯟꯖ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯥꯏ, ꯇꯥ ꯃꯥꯟꯖ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯅꯪꯁꯤ ꯌꯥꯝꯅ ꯇꯜꯂꯤ꯫
ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨ ꯈꯪꯍꯟꯕꯅꯤ ꯌꯥꯗ꯭ꯔꯕꯣ ꯌꯥꯗꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯈꯪꯍꯜꯂꯣ ꯍꯥꯏ ꯅꯪꯅ ꯁꯤꯗ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯣ ꯅꯪꯕꯣ ꯑꯗꯨꯕꯨꯔꯣ ꯇꯥꯃꯥꯟꯖꯥ ꯄꯥꯕꯨꯡꯅ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯌꯣꯟꯊꯣꯛꯄꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯍꯥ ꯁꯒꯣꯜ ꯌꯣꯟꯗꯣꯏꯕ ꯑꯩꯅꯕꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯍꯥꯏ ꯏꯃꯥꯁꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩ ꯄꯥꯕꯨꯡꯗꯣ ꯁꯦꯜ ꯂꯩꯇꯕꯒꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯤ ꯃꯗꯨ ꯄꯨꯝꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯥꯃꯥꯟꯖꯥ ꯑꯩꯗꯤ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯁꯤꯒ ꯂꯥꯛꯅꯕꯗꯤ ꯈꯪꯉꯝꯂꯣꯏꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯥꯗꯣꯏ ꯑꯩ ꯅꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯌꯨꯔꯥ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯄꯤꯅꯨ ꯀꯩꯁꯨ ꯌꯥꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯒꯣꯜꯁꯦ ꯑꯩꯅꯁꯨ ꯈꯛ ꯌꯣꯜꯍꯟꯅꯤꯡꯗꯦ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯁꯦꯜ ꯆꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯒꯣꯜꯗꯤ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯩꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗꯦ ꯄꯥꯕꯨꯡꯁꯨ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯩ ꯄꯥꯝꯗꯦꯕ ꯏꯁ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯒ ꯁꯥꯔꯗꯅ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯛ ꯅꯨꯡꯁꯤꯔꯤꯕꯤ ꯅꯪꯒꯤꯗꯤ ꯑꯩꯅ ꯇꯧꯕꯗ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯅꯤꯕ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯃꯥꯟꯖꯁꯨ ꯍꯧꯒꯠꯇꯨꯅ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯑꯩꯗꯤ ꯆꯠꯂꯅꯤ ꯃꯍꯥꯛ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯩꯅꯁꯨ ꯀꯟꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯌꯥꯝ ꯌꯥꯝꯂꯦ ꯃꯁꯤꯗ ꯅꯪꯅ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯤꯕꯅꯤ ꯅꯨꯡꯗꯒ ꯇꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯅꯨꯡ ꯐꯥꯎꯕ ꯇꯨꯝꯂꯅꯤ ꯇꯛꯍꯧꯔꯣ ꯌꯥꯔꯦ ꯅꯨꯡꯗ ꯑꯣꯏꯅ ꯑꯩ ꯆꯠꯂꯤ ꯏꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯨ ꯊꯥꯗꯣꯏ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯕꯨ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯛꯒ ꯈꯪꯕꯤꯔꯛꯀꯗꯕ ꯊꯥꯗꯣꯏꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯆꯠꯈꯤ ꯁꯣꯝꯇꯅ ꯂꯩꯃꯍꯜ ꯑꯅꯥꯕꯗꯨ ꯍꯦꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯁꯣꯔ ꯃꯄꯤ ꯑꯃꯁꯨ ꯍꯣꯜꯂꯤ ꯆꯥꯎꯔꯦꯟꯅ ꯄꯥꯈꯠꯅ ꯂꯩꯃꯍꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯂꯩꯃꯍꯜ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯕ꯭ꯔꯣ ꯁꯤ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯜ ꯃꯤꯍꯨꯜꯁꯦ ꯑꯝꯇ ꯐꯥꯊꯧꯁꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯅꯒ ꯍꯜꯂꯛꯇꯕꯒ ꯃꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯄꯥꯜꯗ ꯊꯨꯅ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯉꯤ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯃꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯦ ꯏꯃꯨꯡꯗ ꯐꯠ ꯑꯃꯨꯛ ꯆꯪꯉꯤ ꯂꯩꯃꯍꯜ ꯁꯤ ꯀꯔꯤꯁꯨ ꯇꯧꯔꯦ ꯇꯞꯅ ꯁꯤ ꯇꯞꯅ ꯁꯣꯔ ꯍꯣꯜꯂꯨ ꯃꯥꯏꯕ ꯀꯧꯕ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯂꯩꯃꯍꯜ ꯃꯊꯟꯇ ꯐꯤꯕꯝ ꯑꯗꯨꯗ ꯊꯝꯂꯝꯕ ꯌꯥꯗꯕꯅ ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯏ ꯊꯣꯡꯒꯥꯜꯗ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯀꯧꯏ ꯕꯦꯃꯥ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯍꯩ ꯅꯃꯥꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ ꯂꯥꯎꯅꯦꯍꯦ ꯈꯔ ꯊꯨꯅ ꯂꯥꯎ ꯍꯥ ꯏꯃꯥꯕꯣ ꯊꯥꯗꯣꯏ ꯏꯃꯨꯡ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯁꯣꯔꯗꯣ ꯇꯞꯅ ꯍꯣꯜꯂꯣ ꯂꯩꯃꯍꯜꯒꯤ ꯑꯁꯨꯝꯅ ꯁꯣꯔ ꯐꯨꯟꯒꯠꯄ ꯑꯁꯤꯁꯨ ꯑꯅꯥꯕ ꯑꯣꯏꯅ ꯍꯦꯛ ꯍꯧꯏ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯕꯦꯃꯥ ꯅꯪ ꯅꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ ꯏꯄꯥꯅꯦ ꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯎꯔꯦꯟ ꯊꯨꯅ ꯆꯠꯈ꯭ꯔꯤ ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯆꯩ ꯂꯩꯃꯍꯜꯗꯨ ꯑꯗꯨꯝꯅ ꯍꯥꯏꯅ ꯁꯣꯔ ꯐꯨꯟꯒꯠꯈ꯭ꯔꯒ ꯈꯔ ꯅꯦꯝꯊꯈ꯭ꯔꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯂꯩꯈ꯭ꯔꯤ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ ꯐꯔꯕꯣ ꯂꯩꯃꯍꯜ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯗꯣꯏ ꯃꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯄꯥꯅ ꯁꯦꯜ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯈꯪꯉꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯗꯅꯤ ꯂꯩꯃꯍꯜꯗꯤ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯊꯥꯗꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏ ꯕꯦꯃꯥ ꯅꯃꯥꯒꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯏꯄꯥꯅ ꯈꯪꯕ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯝ ꯈꯔ ꯊꯥꯞꯅ ꯂꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯒ ꯅꯃꯥꯒꯤ ꯑꯅꯥꯕꯁꯤ ꯂꯥꯏ ꯈꯨꯔꯨꯝꯍꯟꯗꯨꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗ ꯅꯄꯥ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯗ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯕ ꯆꯥꯎꯔꯦꯟꯅ ꯍꯥꯏꯅꯤꯡꯗꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯥꯏ ꯕꯦꯃꯥ ꯅꯪꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ ꯏꯄꯥ ꯑꯃꯨꯛ ꯀꯣꯟꯅ ꯁꯣꯏꯗꯅ ꯂꯩꯕꯤꯒꯦ ꯅꯪ ꯌꯥꯔꯣ ꯄꯥꯕꯨꯡ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪꯕꯨ ꯅꯃꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯏꯄꯥꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯔꯣꯀꯣ ꯏꯆꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯏꯄꯥꯁꯨ ꯈꯪꯉꯤ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ ꯄꯥꯕꯨꯡ ꯅꯪ ꯋꯥꯈꯜ ꯈꯜꯂꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯥꯏꯔꯣ ꯅꯃꯥꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯏꯄꯥꯅꯗꯤ ꯌꯦꯡꯊꯣꯛꯅꯤꯡꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯟ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤ ꯊꯥꯗꯣꯏ ꯎꯪꯗꯨꯅ ꯂꯩꯍꯧꯏ ꯂꯩꯔꯪꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯨꯠꯂꯤ ꯃꯗꯨꯒ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯌꯣꯟꯕ ꯍꯥꯏꯕ ꯑꯗꯨꯒ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕ ꯑꯩꯅ ꯈꯨꯝꯒꯗꯕ ꯄꯥꯎꯈꯨꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥꯕꯨꯗꯤ ꯐꯅꯕ ꯂꯥꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯁꯤꯒ ꯑꯩꯒ ꯀꯥꯏꯅꯕ ꯇꯥꯔꯗꯔꯥ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯩ
ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯗꯦ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯪꯒꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯣ ꯑꯃꯨꯛ ꯌꯦꯡꯖꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯖꯩ ꯀꯥꯔꯨꯕꯤ ꯏꯃꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯌꯣꯟꯊꯣꯛꯄ ꯇꯥꯔꯗ꯭ꯔꯥ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯂꯣꯏꯌꯦ ꯆꯥꯎꯔꯦꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ ꯕꯦꯃꯥ ꯕꯦꯃꯧ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯁꯪꯒꯣꯜꯗ ꯃꯩ ꯉꯥꯜꯂꯤꯕꯗꯨ ꯎꯏ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯪꯒꯣꯜꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯕꯗꯤ ꯄꯥꯕꯨꯡ ꯁꯖꯤꯛ ꯍꯥꯞꯂꯝꯕ ꯏꯆꯥꯕꯨ ꯀꯔꯤ ꯈꯜꯂꯕꯒꯦ ꯄꯥꯕꯨꯡ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯊꯥꯗꯣꯏ ꯃꯍꯥꯛꯁꯨ ꯍꯥꯏꯅꯤꯡꯗꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯈꯤ ꯄꯥꯕꯨꯡ ꯅꯆꯥ ꯌꯥꯔꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯏꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯔꯣ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯁꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯏꯄꯥꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯁꯦ ꯂꯩꯒꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯆꯥ ꯈꯔ ꯆꯥꯊꯣꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯌꯣꯟꯕ ꯇꯥꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯔꯦꯜꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯅꯍꯥꯟ ꯁꯒꯣꯜ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯄꯥꯎ ꯊꯥꯗꯨꯅ ꯑꯃꯨꯛ ꯀꯧꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯛꯏ ꯁꯟꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯤ ꯊꯥꯗꯣꯏꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯃꯃꯥꯏꯗꯣ ꯉꯥꯊ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯟ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯎꯔꯦꯜꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯍꯥꯏ ꯑꯅꯥꯕ ꯑꯃ ꯌꯥꯎꯕ ꯊꯨꯅ ꯂꯥꯌꯦꯡꯗꯕ ꯌꯥꯗ꯭ꯔꯕ ꯁꯒꯣꯜꯁꯦ ꯌꯣꯜꯂꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯣꯟꯗꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯃꯜ ꯑꯁꯤꯃꯛ ꯄꯤꯕꯤꯌꯨꯀꯣ ꯍꯣꯏ ꯇꯥꯗ ꯑꯩꯈꯣꯏ ꯁꯨꯅꯕ ꯄꯤꯖꯒꯦ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯐꯖꯅ ꯑꯣꯏꯅ ꯂꯥꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯗꯨꯗꯤ ꯁꯒꯣꯜꯒꯤ ꯃꯃꯜꯁꯦ ꯂꯨꯄꯥ 2,000 ꯄꯤꯔꯣ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯍꯣꯏ ꯄꯤꯖꯒꯦ ꯍꯥꯏꯔꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯑꯗꯨꯒ ꯍꯥꯏ ꯗꯥꯗꯥ ꯁꯦꯜꯁꯤꯅ ꯏꯆꯦꯗꯨꯕꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯔꯣ ꯐꯕꯁꯨ ꯑꯣꯏꯔꯣꯏ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣꯀꯣ ꯍꯣꯏ ꯇꯥꯗ ꯑꯗꯨꯗꯤ ꯇꯥꯗ ꯁꯒꯣꯜꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯄꯨꯔꯣ ꯍꯥꯏꯅꯤꯡꯗꯅ ꯃꯍꯥꯛꯁꯨ ꯍꯥꯏꯔꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯒꯣꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯃꯨꯛ ꯍꯥꯏꯅꯩ ꯄꯨꯈ꯭ꯔꯁꯤꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯐꯅꯗꯤ ꯐꯖꯔꯦ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨ ꯆꯤꯡꯉꯤ ꯂꯩꯔꯤꯕ ꯁꯪꯒꯣꯜ ꯑꯗꯨꯗꯒꯤ ꯃꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯁꯤꯟꯊꯩ ꯊꯃꯣꯏꯅꯨꯡꯗꯅ ꯍꯥꯏꯔꯤ ꯀꯥꯔꯨꯕꯤ ꯆꯠꯂꯣꯀꯣ ꯅꯪꯕꯨ ꯈꯥꯝꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯅꯪꯕꯨ ꯈꯥꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯂꯥꯏꯕꯛ ꯐꯕ ꯊꯣꯛꯂꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯊꯦꯡꯅꯈꯤꯁꯤ ꯆꯠꯂꯣꯀꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯃꯔꯣꯜ ꯅꯥꯏꯔꯤ ꯃꯍꯥꯛ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯗꯨ ꯂꯩꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯆꯥꯎꯔꯦꯟꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈ꯭ꯔꯦ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯃꯍꯥꯛ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗ ꯎꯈꯣꯛꯇꯦꯟꯗ ꯉꯥꯗꯨꯅ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯏ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯊꯥꯗꯣꯏ ꯁꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯄꯥꯅ ꯑꯃꯨꯛ ꯏꯆꯥꯒꯤ ꯁꯒꯣꯜ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯕꯥꯕꯨ ꯀꯞꯂꯅꯨꯁꯤ ꯅꯃꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯕꯥꯕꯨ ꯁꯦꯜꯁꯦ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯕ ꯊꯨꯅ ꯍꯧꯔꯁꯤ ꯊꯥꯗꯣꯏ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯍꯥꯛ ꯀꯞꯆꯔꯤ ꯁꯣꯝꯗꯅ ꯁꯟꯖꯥ ꯄꯨꯡ ꯑꯗꯨꯗ ꯃꯥꯟꯖꯅ ꯊꯥꯗꯣꯏꯅ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯊꯥꯗꯣꯏꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯃꯗꯨꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯣ ꯑꯁ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯊꯑꯣꯏꯅ ꯉꯥꯏꯔꯒ ꯃꯇꯝꯁꯦ ꯊꯦꯡꯂꯦꯗ ꯅꯍꯥꯟꯈꯩ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯐꯔꯤꯁꯦ ꯃꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯒ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯁꯒꯣꯜ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯁꯒꯣꯜ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤꯅꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯍꯥꯏꯖꯩ ꯑꯁꯤꯗꯤ ꯊꯥꯗꯣꯏꯒꯤ ꯁꯒꯣꯜꯅꯤꯅ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯆꯤꯡꯂꯤꯁꯤꯕꯨ ꯃꯈꯣꯏꯒꯤꯁꯦ ꯁꯒꯣꯜ ꯑꯁꯤ ꯂꯩꯔꯤꯕ ꯖꯥꯠꯂ ꯉꯔꯥꯡ ꯊꯥꯗꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯨꯕꯨ ꯃꯃꯥ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯃꯥꯒꯤ ꯁꯒꯣꯜꯁꯦ ꯃꯄꯥꯕꯨꯡꯅ ꯌꯣꯟꯁꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤꯀꯣ ꯁꯣꯏꯗꯅ ꯌꯣꯟꯕ ꯑꯣꯏꯔꯝꯂꯅꯤ ꯊꯥꯗꯣꯏꯗꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯂꯅꯤꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ
ꯃꯤꯐꯝ ꯁꯠ ꯆꯣꯏꯊꯣꯛꯇꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯁꯦꯟꯆꯠ ꯆꯠꯂꯤ꯫ ꯂꯩꯔꯤꯕ ꯁꯟꯒꯣꯜ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯂꯤ꯫ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯂꯩꯇ꯭ꯔꯦ꯫ ꯃꯥꯡꯒꯣꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯊꯥꯗꯣꯏꯅ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯔꯤ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯥꯁꯨ ꯀꯞꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯃꯅꯥꯛꯇ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯗꯣꯏꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯀꯞꯇꯨꯅ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯎꯔꯦꯟꯅ ꯑꯣꯏꯅ ꯊꯣꯡꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ ꯕꯦꯃꯥ, ꯊꯥꯗꯣꯏ, ꯏꯄꯥꯅ ꯆꯥꯛ ꯂꯣꯏꯔꯤ꯫ ꯏꯄꯥ ꯏꯆꯥ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯂꯁꯤ ꯂꯥꯛꯑꯣ꯫ ꯄꯥꯕꯨꯡ, ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯁꯣꯛꯂꯅꯤꯅꯦ꯫ ꯁꯤ, ꯏꯄꯥꯅ ꯑꯃꯨꯛ ꯅꯪꯒꯤ ꯁꯒꯣꯜ ꯂꯩꯕꯤꯒꯅꯤ꯫ ꯁꯤ, ꯆꯥꯔꯨꯔꯁꯤ ꯂꯥꯎ꯫ ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯕꯗ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯆꯥꯎꯔꯦꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯍꯩꯇꯣꯟꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯂꯥꯏꯌꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯑꯁꯤꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯨꯛꯇ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕꯁꯦ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯔꯒꯅꯤ꯫ ꯑꯩꯅ ꯐꯅꯕ ꯁꯣꯏꯗꯅ ꯂꯥꯌꯦꯡꯒꯅꯤ꯫ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯅꯕ ꯇꯧꯁꯤꯀꯣ꯫ ꯐꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯩꯃꯍꯜꯒꯤ ꯑꯅꯥꯕ ꯑꯗꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯀꯌꯥ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯃꯍꯜꯒꯤ ꯑꯅꯥꯕꯗꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯖꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅꯁꯨ ꯐꯔꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯂꯩꯃꯍꯜ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏ, ꯏꯃꯥ, ꯅꯪ ꯍꯛꯆꯥꯡ ꯌꯥꯝꯅ ꯀꯟꯈꯠꯂꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯗꯤ ꯄꯨꯡꯐ ꯐꯔꯅꯤ꯫ ꯃꯃꯥꯅ ꯑꯅꯥꯕ ꯐꯔꯛꯄꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯣꯟꯊꯣꯛꯈꯤꯕ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯒꯤ ꯈꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯃꯥꯟꯖꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏꯕꯨ ꯀꯧꯏ꯫ ꯊꯥꯗꯣꯏ, ꯊꯥꯗꯣꯏ, ꯅꯪ ꯃꯄꯥꯜꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯊꯥꯗꯣꯏ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯥꯟꯖꯕꯨ ꯎꯕꯗ ꯃꯥꯅ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯥꯛꯏꯗꯤ? ꯂꯥꯛꯏꯅꯤ ꯀꯩꯅꯣ, ꯌꯥꯗ꯭ꯔꯕꯣ? ꯌꯥꯗꯦ, ꯂꯥꯛꯀꯅꯨ꯫ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤꯅ꯫ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯦ꯫ ꯀꯩ ꯋꯥ ꯍꯥꯏꯗꯣꯏꯕ? ꯑꯩꯈꯣꯏꯅꯤ ꯁꯟꯖꯥꯕꯨꯡꯗ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯀꯩꯒꯤ? ꯆꯠꯇ ꯆꯠꯂꯨꯁꯤ꯫ ꯑꯩ ꯇꯜꯂꯦ꯫ ꯇꯟꯕ ꯌꯥꯔꯣꯏ ꯊꯥꯗꯣꯏ, ꯂꯥꯛꯑꯣ꯫ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯦ, ꯑꯩ ꯊꯕꯛ ꯂꯩ꯫ ꯂꯩꯁꯅꯨ, ꯂꯥꯛꯇ ꯂꯥꯛꯑꯣꯕ꯫ ꯉꯝꯃꯣꯏ꯫ ꯊꯥꯗꯣꯏ, ꯆꯠꯁꯤꯗꯅ꯫ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ꯫ ꯇꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯅꯪ ꯅꯊꯟꯗ ꯆꯠꯂꯨꯁꯣ꯫ ꯏꯊꯟꯗ ꯆꯠꯄ ꯌꯥꯔꯣꯏ, ꯅꯪꯒ ꯆꯠꯇꯣꯏꯅꯤ꯫ ꯑꯩꯁꯨ ꯇꯜꯂꯤ꯫ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ, ꯑꯗꯨꯒ ꯆꯤꯡꯏ꯫ ꯂꯥꯛꯑꯣ ꯍꯥꯏꯕ꯫ ꯑꯌꯥ, ꯍꯦꯛꯇ ꯆꯤꯡꯏ꯫ ꯍꯌꯤꯡ ꯆꯥꯕ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯦ꯫ ꯇꯟꯕ ꯌꯥꯔꯣꯏ꯫ ꯊꯥꯗꯣꯛ ꯍꯥꯏꯔꯒ꯫ ꯃꯥꯟꯖ ꯑꯉꯥꯎꯕ, ꯊꯥꯗꯣꯛ ꯍꯥꯏꯔꯒ꯫ ꯃꯥꯟꯖꯅ ꯊꯥꯗꯣꯏꯕꯨ ꯆꯤꯡꯗꯨꯅ ꯁꯟꯖꯥꯕꯨꯡ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯊꯥꯗꯣꯏꯅ ꯁꯥꯎꯅ, ꯅꯪ ꯁꯨꯡꯀꯧ ꯍꯦꯛ ꯀꯧꯅꯔꯣꯏ, ꯉꯁꯤꯗꯒꯤ ꯈꯠꯅꯔꯕꯅꯤ꯫ ꯃꯥꯟꯖꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯧꯗꯕ ꯉꯝꯂꯗ꯭ꯔꯅꯦ? ꯉꯝꯅꯤ, ꯀꯧꯔꯣꯏ, ꯁꯨꯡꯀꯧ ꯀꯧꯔꯣꯏ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯅ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯥꯏꯊꯣꯡꯗ ꯈꯪꯍꯧꯗꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯀꯥꯔꯨꯕꯤ, ꯅꯪꯗꯤ ꯁꯤꯗ? ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯒꯤ ꯀꯥꯔꯨꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯃꯥꯟꯖꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯅꯪꯒꯤ ꯀꯥꯔꯨꯕꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯊꯥꯗꯣꯏ, ꯅꯪꯒꯤ ꯀꯥꯔꯨꯕꯤꯒ ꯅꯪꯒ ꯀꯥꯏꯅꯕ ꯌꯥꯔꯣꯏ꯫ ꯃꯥꯕꯨ ꯅꯌꯨꯝꯗ ꯄꯨꯖꯈ꯭ꯔꯣ꯫ ꯏꯉꯛꯉꯛꯅ ꯃꯥꯟꯖꯗ ꯌꯦꯡꯏ꯫ ꯊꯥꯗꯣꯏ ꯉꯁꯤꯗ ꯃꯍꯥꯛ ꯃꯥꯟꯖꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯥꯟꯖ, ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ, ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯕꯗꯣ, ꯃꯗꯨ ꯍꯪꯂꯔꯣꯏꯗ꯭ꯔꯥ? ꯍꯪꯂꯔꯣꯏ꯫ ꯄꯥꯎꯈꯨꯝꯁꯨ ꯁꯨꯡꯐꯪ ꯐꯪꯗꯕꯗꯣ꯫ ꯍꯪꯗꯕ ꯌꯥꯔꯣꯏ, ꯍꯪꯉꯣ꯫ ꯍꯪꯉꯔꯣꯏꯒꯤꯗ꯫ ꯍꯪꯗꯕ ꯌꯥꯔꯣꯏ, ꯁꯦ ꯍꯪꯉꯣꯕ, ꯑꯩ ꯉꯁꯤꯗꯤ ꯈꯨꯝꯂꯒꯦꯕ꯫ ꯑꯁꯦꯡꯕ? ꯃꯥꯟꯖꯅ ꯅꯨꯡꯁꯤꯅ ꯍꯪꯉꯤ꯫ ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯊꯥꯗꯣꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯃꯥꯟꯖ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯀꯥꯔꯨꯕꯤ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ꯫